Matam kuina lambi semdana leiraba upulna khangba ngamdraba porongpat ayang pali lambi leikaigi ima ibel khunjasingna thingjinkhre hare. Haujik nyahaki mamangda kangla mamangda IDP singna khongjang changsinkhre hare. Paona kaithel amasung governor maningi lambi fazanaba sembada yong malakle leikhom leinangna salak sare hare. Matam khargi mamangdagi khwairaman kaithel gi saruk ama oina leirakhibada natana makhal kayagi potchai sing yonba dukan kagok ani pareng sara leibagi mathakta cinema hall maru oiba bank sing photo studio hostel lanai lup khargi office sing hotel amadi Manipur Handloom and Handicrafts Development Corporation Limited ki emporium na singba leiriba Paona kaithel gi lambi pareng da kanaba sarong phanglaga bani haidun drail san khallakibada lambi pareng asigi matai da thaba u sing yanthatli yanthate habagi wathok thokharba matung ngasidi drain semgolakpagi thaba asina kaithel asigi lambi pareng asi semla yong malakle habagi phibamda leikhom leinangna salak saduna sathoksin tawba yaraktre Paona kaithel gi lambi pareng asida leiriba dukan sange khaktana tana Imphal Meeoi gi maru oiba lambi amasu oiribane pareng asida paikhalakpa drain chanbagi thabak loisenduna masigi makhum panba amadi sem sabagi thabak satharaklabasu anauba drain channanabagi damak tawthokpada thorakpa leibak sing drain manungda tungsalakpa ising lambi mathakta singkhattuna thadarakpana singbana lambi pareng asi salak sarakpane Paona kaithel gi lambi pareng da oirakliba phiba masi drain chanba khakta sunatana matam khargi mamangda Imphal West District ki Deputy Commissioner gi miyeng makhada encroacher ni haiba dukan kharana henjin na sajalamba mafam sinkak thatpa amasung masa masana lokthokjabana singbadagi thorakpa akai toy kiana sumateng pangsile maramasina Paona kaithel gi pareng da tangai fadana sathokasin tawriba miyamgi maikai da gi lambi pareng asida leikhom leinangna thanjilakliba se marilenaba contractor na Imphal Municipal Council gi drain dagi amona sing thokpada sejanaba yaba machinery sing sejanaduna sing thoklaka lokthokrabadi haujik lambi asida oireba phibam ase oihandaba yagani hana phongdorakle loina na Paona kaithel amasung governor maningi lambi pareng asida PWD loisangi marilenaba officer singna athoba matamda miyeng sanghaningi haina su dukan phamba Meeoi sing amasung asar awong singna phongdorakle BJP na DJP da Jiribam Police Station da Congress ki meeting pangthohan khibra hangkhre Jiribam Police Station की Guest House की Conference Hall दा Manipur Pradesh Congress Committee MPCC की President के मेगा चंद्र नसियार लौदुना Congress की मिफम पांगथोखिबा लैब्रा करिगुम लैरबदि करिगी पांगथोखलिबनो हाइना भारतीय जनता पार्टी BJP ना Manipur Police की Director General of Police दा वाकटख्रे वाकलदुदा थासि कुनगमरि दा Jiribam Police Station की Guest House की Conference Hall दा MPCC की President के मेगा चंद्र Jiribam District Congress Jiribam Block Congress Committee की Puba Lusing Singpuna Mipam Pang Tokiba Manba photo ama Manan Laskar Koba Congress Walker ni haba amana Mahaki Facebook page the Tagalaki Hide Manan Laskar na Mahaki Facebook page the Tagalaki ba photo Adugi caption da meeting with Honorable President MPCC Mega Sandra G at Jiribam Police Guest House hana Idi haba wapam pale Jiribam Police Station da MPCC ki President ke Mega Sandra yauna Congress ki meeting Pang Toki haba ki photo Manan Laskar na Tagalaki ba post adu Nongma Mangoina, Tasi Kulumdoida, Jiribam Block Congress Committee, Sinduna, Jiribam Babu Parada Labor Community Holder Pangtok Patauram Ama, Tagatli Hanasu Wakat K, Tauramadu Jiribam Block Congress Committee, Taupuba Sing, Mahila Congress Amasung, Youth Congress Walker Kiayano Pangtokiba Joint Organizational Meeting and Interaction Ki Indian National Congress Manipurna, Tagalakpa MPCC President K Mega Sandrana, Wangangba AICC Ki Manipur Inside Secretary Christopher Tilak yawa video amaso Manan Laskar na mahaki Facebook page to share tawraga thagat ki haba wafam DJP da wakat khibadu da BJP na paudom khe social media da Congress ki meeting post tawduna thagat liba Manan Laskar asi Jiribam da gini maha Congress ki wakar amane haba wafam photok laduna BJP na DJP da hai social media da Congress ki meeting post tawduna thagat liba Manan Laskar asi Jiribam da gini maha Congress ki wakar amane haba wafam photok laduna BJP na DJP da hai Manipur haujuk Laidipa, President Rugilinga Asigi Matamda Police Station Amagi, Guest House the MPCC ki President K Mega Sandra Amasung, Jiribam Block Congress Committee ki Makok Thongba Thaupuba Singyauna.
punna matau karamna meeting pangthohalibano Manipur gi governor na lusingba lenga asina ayapa piraga pangthohalibra habagi wapam hojik thoraklei meeting aduda mega chandra gi maningda wall jiribam police station sizinaduna pangthokhiba community policy singi banner amasu thetuna leiri haiba wafam thamladuna karigomba meeting adu tasengna pangthokpa oirabadi matau karamna kanana ayaba piraga meeting pangthohalibano police station manungda hektamak political party amagi meeting pangthokpa yabra hiramasigi matangda athubada akanba miyeng sangbiduna matik saba action lokhatpiyo haike BJP Manipur Pradesh ki machin chatpa lusingba singa hiramasigi matangda paw faunabada Manipur police ki DGP Rajiv Singh na hairiba social media da thagatleba link adu thabira o madugi matangda sabchana yengsinjarage habagi wafam khangalakre hari Manipur ki president rulgelega asigi matamda state asida mapu pandabagumna kanagumna tawning thabak pangtawda tawba manba thawong sa tharakpada penadre president rulgelega ase kanglon chumna thabak Ribra Kanaguma political party amada lenga asina atamdana saugat labra haibaki wafam mahana makatana phongdorakle Honroi sang sadang na Naga Army ki anobusip oide sahini pan hena GPRN ki Naga Army ki commander in chief Lambi bu oina thabak toramba general Ningkhan Simre bu farewell pikre general Ningkhan Simre na Naga Army na sahini phomanga thabak toramba matu thabak tagi po thabagi red carpet chatpada senglem laba military ki guard of honor piduna ikai khomna bu utke Maharashtra lieutenant general Honroi sang sadang MSM MC na Naga Army ki anoba commander in chief Longbibu oire GPRN ki kaya kilonsar Jenai Tuol James PNU na preshead tawduna charge sinaba amasung laubagi thoram ama GSQ charge da dignitary sing amasung army officer sing na saruk yaduna pangthoke pastor Degin Paona Ishwar ki thaujar ni baga loinana Longbibu oibada toklaba amasung nauna Longbibu oirakliba singi damak Ishwar yai pha thaujar thauniki hairi Car ani thomjinabata manga sire ani sokle Andhra Pradesh ki Karnal district ta ngara ayuk car ani thonggainabata angang ani yauna Meeoi mari sikhre amasung atopa ani na sokle haina police officer lamana phongdokhre sub divisional police officer and Bargabi na phongdokpagi matungina thaudok adu ngara ayuk pung mari makhairom tabada Karnal district ki Kotekal Khunda National Highway 167 ta thokibane mahana haki car ani thonggainabaduda Meeoi manga khudakta sibaga loinana atopa ani na sokhe laikhidrabasing adugi manungda angang ani yauri haina phongdokladuna SDPO na haike asokpasingdu Colonel Government General Hospital da pukhatkibaga loinana hojik asokpa amagi phibam luri laikhidrabasing adu Karnataka dagi ni haina phongdokladuna mahana haike thodoktuga mari leinana police na case ama lokhale haide Nakalamaromdana Jharkhand Maoist singna phulamba IED pokhaibada nupi ama sire ani sokle Jharkhand ki West Singhabum district ta Maoist singna phulamba IED ama pokhairapadagi nupi ama sikhibaga loinana atopa nupi anina sokle haina police na ngarang phongdorakre Muslim Mahirui Singda Bande Mataram Sahanna Bahona Bayaning de Haina Madani na Phongdokre Jamiat Ulma I Hind JUS ke National Governing Body meeting amangara Maulana Mahmud Madani ki presidency makhada Bhopal da pangthokre meeting aduda Islamophobia amasung madrasa protection dagi hauraga uniform civil code UCC workport reform love jihad propaganda amasung hauze Palestine da thokliba crisis asigi yauna maru oiba issue kya da resolution sing laukre leiba asigi mafam kya dagi lakpa council ke member listing amanga changa romna meeting adu da sarugya ke haire education da gewa masugi wakhalon pusilapa haiba makoigi resolution amada governing body aduna muslim mahiroi singda bande mataram sakna ba haiba amasung suya namaskar gumba tohanna bahonaba adu condemn tauke islam ase allah haiba sida amata oina thajaba amani maramaduna muslim amatana allah dagi haidoklaga lai khurumna de amadi dharmagi natraga dharmaga mari leinaba khudam oiba singda sarugya de Islamophobia asan mira naiba amasung hingsa thoknaba honabagi phibam ama lakleba si haksin lawi hanso JUS na haike